Noibu yam phajayadaine huirongda phajare lambi ne na tawrisina thungchu thungnaroidaba couple pair lakshandana loina sabana sare hek yengbada nungbu nungsi brother sister jingdo hophi macha amaga iminnaradana Nokpa yare tondangku mayam ngasigi video sidi simdowon imanova tara mukaloina na mayamna phajai hainaba Phunal Maring da laiba sunset yamamduda sasaruni mayamna phajai haiba pase yamna thigan bane dana aidi thirangado malurabani adugadi hekta langtik langai aigi mangsida thokjalakpe wanida mit chokpa ichinau singdi amting yengmucho mit choambaga loi phadoini asina asi ojagrasanu wari romdo oina laage asigi minute tara phadana thoamba nimit asi yemba chanabagi dama nungaina hot oina tumjagadaba pung ani adoida hogale haraga Phunal Maring tamna imanaba tara kakkaloina na gari masa amamam thauri haraga kapthabani inglaba ule maraksida dandi amagumna chalibani aidi hot khara oigali gaina hapen chera maza tonglaga amu chaluni asina asi ojagrashan Phunal Maring yoromda aswasi oine amu hena inkhalai se lap dari sange Phunal Maring je tadi ado mayam lambi de kaya phawadi oihogde adum oinama matamna kana su ngaidabagum asum chapana Phunal Maring jing yokshinkiba khanghongde akoina Phunal Maring da koirunina laise Phunal Maring da kundaleta duna leiriba ichinau sindi kana tumam kitabu mali lambi je gari je phajai si gari pa jale kanga me ba jadi berbeda deh main le jam pada itu ayam le view point ki lambi je lamben sidi khara nungaitre aina sum khanbada thungju thungnaroidaba couple mayam asina pair laktana lamben ase sabana san khibu oirangani haina khanjai jingaure ko adi manjalaga adi tholani midi thajadana khuyam ama tawai wanida irujadra de chingna si kapha de kana hairam lagadi mi singse iyam yang matawdi mande miyam singase aina asum yengbada angakpagi matawni photo kapana kapa isai sakpa megi ngobana ngoba angakpa ngaktani uri mayamase adudagi ngaktang leiraga akoina ngasadagi wana ni yengba lakliba limit ase thut launa tholokpu wanida Ay lagi se foto anda kapo. Zero serious Phunal Maring. Cá như ngày này hôm nay cũng được sống ngặt hay không?
Horen gari thongdabay lambiꯗꯨꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯏ ꯑꯗꯨꯗꯒꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯉꯁꯥꯏ ꯅꯨꯃꯤꯠ ꯇꯔꯪ ꯊꯣꯛꯑꯝꯕꯗꯣ ꯂꯩꯆꯤꯟꯅ ꯄꯨꯡꯉꯧ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯗꯤ ꯍꯣꯠ ꯈꯔ ꯑꯣꯏꯒꯜꯂꯤ ꯀꯥꯏꯅ ꯌꯥꯄ ꯅꯠꯇꯦ ꯅꯥꯏꯟꯇꯤ ꯍꯥꯏꯔꯒ 99 ꯌꯥꯎꯕꯁꯤꯡꯅ 99 ꯊꯣꯛꯄꯤꯔꯣ 66 ꯌꯥꯎꯕ ꯃꯤꯅ 66 ꯊꯣꯛꯄꯤꯔꯣ ꯑꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯨꯅꯥꯟ ꯃꯔꯤꯡꯗ ꯀꯣꯏ ꯆꯠꯂꯨꯕꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯕꯕꯨ ꯃꯌꯥꯝꯁꯨ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤꯕꯤ ꯄꯨꯕꯤꯗꯨꯅ ꯑꯝꯇꯪ ꯀꯣꯏꯊꯔꯁꯨ ꯌꯥꯝ ꯐꯖꯍꯧꯕꯅꯤꯀꯣ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ